Kanadasu ayat papidana Lerak Manungda Dukan Hotel Tauduna Miyoi Kiagi Zipika Oiriba Sing Lengang na eviction Tauduna Tugai Biramba Loinana Ahal Singi Potafam Club ki building Sing Tugairamba Si Nungaite Lerak Khudak Laiba Structure Kudimak Toko Doribra Haina Taubal Atopam Kunogi Miam Hangli Taubal Atopam Kuno the Pangtokiba Pauki Mipamada Senior Citizens Longzam Mohori Singh Senior Citizen Welfare Association Taubalgi Joint Secretary K Mohindro Amadi Mapamadu Gimioi Baharjit Ahong Sangbam Ahuna Pongdor Kibada Senior Citizen Welfare Association Taubalasi Ahal Singyai Fanaba Amasung Ngahak Awa Pothanabagi Kudong Saba Pinaba Laibani Adubungasi Kankangogdana DCG Team Amadi Maki staff sing laklaga manung dalai bapot sing hondolaga thugai krai building asi okram landonina khangabok assembly constituency ki MLA oiringai da mahana angam sanpham khara puthokduna saba hokibani kumja lisingani kunmari dasu assembly constituency si ki MLA Surja Kumar Okram na local area development fund gi sanpham khara kaitholaga sakibani building asi ga thangnana sahi taragi mathakta leiraklaba mahut department gi santham makhada samgatpa public toilet amasu thugairam lei DC na local liba yai fatharang sing sogali adubu club ta amadi mari lena pasinda paw amata piraktana ikhang haungduna thugai basi nuaite atopam khunogi lerakta leiba club ki building asi senior citizen singi pota phamsu oriba Thobal district state pensioners unit ki office oribani loinana miyoi kya dukan hotel tawduna Zipika oizari bani adubu ikhang haungduna laklaga thugairam basi pende Leirakta Kanadasu ayat apan pidana Zipika oizari basida tugaibiri basi district asigi Leirak Khudak Khudak-Ki eviction tawgadawribra haina hanglakli National Highway kita pakthokpa National Highway da cover up tawudubudi takthokpire adu takthokpuni haina tajai adu Leirak manungda sangaga Leirak tapan dukan gumba macha macha phamjaba su loina takhaibase sibu Leirak khudingdi tawbiribra afam garimakta Leirak ta karimta leiba yadabira Karamai to no machine masu ai authority dai khangningi maram di sidai dai koi sidai da leiri si koi lerak manung sidai da Zipika oina ba hotel macha adu pan dukan macha tawjogani tawjari sibok amatta khaktana loina thugairam bachi karamba niti niyom no ai koi bap ta de sengna haraga de adu atai mafam jingda su lerak ka changa ga tawbra tawbibo oraga de koi lerak manung da su yam leiri sisu tawbirana ba koi hongtana haijage adu natragadi tasengna nakan namate oiba miyeng da kanauba kharana injalaga influence da sigi jaga se thugai da ba yade haibi mongda thugai ba manba eviction drive se aikoi thongoi songna nuaite yamna pende Sakthong gas matau karamna sizinnagadage amasung kudong thiba tholaktanaba karamna session thorang lokhatkadage haibigi matangda all gas care AGC Manipur stena sinduna Imphal West District ki manungsana leiba yunam huidrom makha lekai tera makhongda ngarang awareness kam training program pangthokrai AGC Manipur State amadi Thongkhong Lakshmi Bazar apunba maira paibina puna sinduna yunam huidrom makha lekai tera makhongda leiba huidrom Madhusandra gi yumda pangthokiba training program kam awareness ki thoram aduda AGC Manipur State ki manager SH Joy Prakash Maitena gas season amadi session thorangi matangda demonstration pangthoktuna miyam da wakhal tahanki Tharomga mari lenena Joy Prakash na hai aikhoina sak thonaba gas liquefied petroleum gas asi season aba matamda gas stop aduda problem leiba khudimak taklakani adubu aikhoina khanjiludaba amadi khangdabadagi gas cylinder pokhaibigi thogdok toina thokli kudong sadaba singasi pophanaba miyambu puna wakhal tahanba sangi haiki adubu tawbadaba tasengna haiba matamda gas service karigi damakta kamai tawraga masi kadaidagi mai haureino haibasi aina samlapna haijarabada tasengna haragadi masi aikoi section ba darkar oi paide yadaduna pairaba polai amu oibanina khanghaudaba mikuptagi hariba posing se loina oirapa ngakani aduna hojiti Manipur gi mafam kaya da asinglaba gas asigi maramdagi tholokpa yaba akhoi gi hojit state ngarang nan thokiba program asi atai Manipur gi leiba yumthong khudima sindasu adom gi inda adom gi laikai da adom gi khunda asinglaba program se thoi haine hailake adun yari makai di hariba asigi awareness agency all gas kiana all India gi mafam khakta na taduna all Manipur gi mafam khudima ta hojit lisang chatna program pi ba chalai ba se mayam singsu saru yabiu loinana mayam sing gas asidagi tholokpa yaba khudom tiba sing asidagi ngak minasi dan minasi hai bawa famsi thamjage Langol Reserve Forest camping tobamsung trekking ge thabak sing thingjal lagani haina Manipur Forest Department order thokrai
wildlife amasung environment kannaba akanba thabak lokhalagani hairi July gi tang 18 da divisional forest officer Bikram Suresh Nadhena thokiba order amagi matungina Langol Reserve Forest ki mafam sing maroina punchiloki area da camping trekking amasung expedition gi thabak sing atingba thamle hairi khongthang asi illegal trespassing toina toba thenabadagi lokhalakpani Langol Reserve Forest ki amadi punchiloki area da camping expedition amasung trekking gi thabak sing sathavana lamlaki jiba panba sing amasung akoibagi phibam da sauna kahelli ba sigi yanglaga forest department gi maike digi khongthang asi lokhalakpani amadi athingba asi order asi thokiba numitagi sanaba hogani hairi order asi gi matungina range officer sing staff singna mikub na hum singna ningthina yangshin baga loinana reserve forest asi gi akoiba mafam singda koina satuna illegal trespassing gi thabak sing thingna bahona gadabane hairi karigumba ain kaina thabak thorum sing toramba thenarabadi Indian Forest Act 1927 amasung Manipur Forest Rules 2021 gi matungina thabak lokhatkani hairi reserve forest ke area asida kanagumba myoi natargana organization amana thabak thorum ama pangthonaba honarakpada mangjaunana mari lenaba authority dagi permission launaba su khanghalli Senapati district ke towan mafam singda handak launagan ba laina ama oriba measles laina sandorliba sigi yenglaga Senapati district administration multi stakeholder meeting cum awareness program among asi district asigi DRDA gi conference holder pangthokrai makata na infection thokpadagi laksinaba amasung vaccine kaptabagi hainibi asi kokhanabagi pandamda thorom asi pangthokibani multi stakeholder meeting cum awareness program aduda health department gi officials sing ICDS school civil society organization singi miyut sing sirs amasung religious leaders sing saruk yakhi Senapati district ta haukiba July gi tang 38 fawbada oikiba fibamda measles ki oigani singnaba case yankhai mari gi manungda taramathoi confirm oiki tarukna negative result fangki aduga taranipan gina result pending leiri maroina laina asi district asigi manung chanba council river colony Fiamai Vabu TNK gate Yapau colony DV school gi mafam sing Emisipro Mount Everest college taba lambi ge akoibada leiba mafam singda changwangna sandokpagi phibam thengnari hena mi painingai oribadi confirm case taramathoi gi manungda taradi measles ki vaccine dose ama fawba kapamda basini laina asi thengnari ba mafam sing rapid survey sathaba matamda Mount Everest college ki area da sada kunipan vaccine kaplang khide aduga sada yankhai tarena vaccine mapung fana kaplang khide hairi Yapau colony Old Monday market hari ba mafam sing asida angang sing mapung fana immunization tauramdaba thengnaki measles hari balaina asi mioi amadagi amada launa ganba laina oibaga loinana ningthina treatment satha hudrabadi pneumonia diarrhea blindness encephalitis narakpa yabaga loinana mioi bagi punsi mangwa fawba yari masina immune amnesia thoanba fast immune memory manghanba amasung makhatana atopa infection sing thoraknabage asauba maram ama oirakani meeting aduda punna khana bagaloinana health department gi maikedagi investigation treatment vitamin A ningthina fanganba mass vaccination sing sathabagi thabak paikhatkani school amasung ICDS ki oina surveillance reporting mobilization amasung awareness ki thabak sing paikhatkani amasung religious leaders sing amasung CSO singi lusingba singna vaccination gi sang hengat hanba oidabada thajaba kokhanba amasung imung singbu wakhal tahan magaloinana laina asigi ngakthongna ba thabak thorom sing paikhatpada sagotnabagi thaurang sing paikhatkani makhatana district asida measles laina asi sandoroktuna mioi bagi punsi mangba amasung khudongsadaba kya thengnabadagi kalhaunaba punna thabak tawminagadabani hainasu district administration gi maikeidagi phongdorokli Samagyang kitaruk subba battalion CRPF ki team na ngarang Tamelong district ki Toksem subdivision gi manung chanba Tadbung Khulda usara thabagi thorom pangthokrai CRPM na community development amasung environmental conservation gi pandam hena mapung phanaba paikalakpa khongthang gi manung chana khul asigi mafam sing yauna akoiba mafam singda usara kya thaki loinana Tadbung Khul gi village authority gi maikere gi su CRPF ki khongthang asibu thagatpa phongdokhi